Kanglei Pauthang Miyeng Tabiribasing Taram Noksari Ngasigi Imphal Phongkiba Pausi Singdagi Lokhachaba Maroiba Paukra Sandongna Pijari English Chamapan Marifudagi Ngasi Pauba Malim Pumbana Black Law ni Hainariba The Armed Forces Special Power Act Chamapan Yankai Nipal Asi Manipur Pumbadagi Loktokadabani Haina Apunba Mahirui Lup Tarukna Pondoragli Disturb area ni haina lauthokraba mafamda miyamgi ihou namthanabagidamag Indiagi parliament semjaba lanmi singda warrant issue tawdana miyoi ama hektabu phaba punba phuba kapa hatpa otpa naiba amadi thibo humbagi ahenba thona piba ek ama oiriba Armed Forces Special Power Act 1959 asi Manipurda ngasi phawba sahi lisang sinna thamjinduna lakli haina apunba mahiroi lup taruk MSF Desam KSA Suk Ems amadi atopa mahiroi lup amagi President Singna punna kuyek piduna thadorokpa Gerald amana phongdorali Gerald aduna makhatana hai miyamgi mayokta leiba amasung miyoi amagi hakpu namthareba ek asi makhatana chana handuna lakpada natana Union Home Ministry na lisingani kunmari November gi chaichat taramari da Gerald thoktuna aspa lising sumapan yakai Nepal chanadana leiriba police station taramapal da Chalairiba Sekmai Lamsang Lamlai Jiribam Lemukong Amadi Moirang Hariba Police Station Taruk Asidasu Amuk Hana Nauna Armed Forces Special Power Act Lisingam Chamapan Yankai Asi Thamjilakba Haibasi Miyamgi Mayoktani Englishingani Marida Ahanba Oina Police Station Tarukna Konba Mafam Singdagi Ek Asi Loktoki Madugi Matung Kumja Lisingani Kunithoigi April Amada Police Station Mapan Singdagi Ek Asi Loktokibagal Loinana Punna Police Station Tara Mangadagi Abspa Asi Loktokibani Madugi Matung Lisingani Kulumdogi March Kun Mangada Makhatana Police Station Marina Konba Mafam Singdagi Abspa Loktokle Haina Loktokibani Masiga Tharaga Manipurgi Oina ek asi chanadana lairakliba asi punna police station taramapalni ningsingba yai hokiba September gi kun taruk singani kun marida Manipur lenga ki home department na hariba police station taramapal asi natana makhatana atai mafam singda disturb area gi status asi October ama lesingani kun marida gi hauduna tha taruk sangdokle haiki adumakpu aspa lising chamapan yakai Nepal gi section ahum gi makada state na ek asina Konsinde haina lokthokraba police station taramapal adubu namhallaga center na sahi asimaki November 13 da lokthokraba police station taramapal dagi station taruk na konba mafamsing adumak disturb area oire haina lokthokibani malemda chanadraba amadi tamthiraba ek asi Housing Power Manipur da Chanari ngasi Power Lebak asina phana lamdam asidagi muthatnaba honadri India gi asonba thosil amagi makhada Manipur yauna awang numpok lamdamda Thamjinduna mafam singda lairiba micham miyamgi hingbagi hak singnaduna lakli haina mahairoi lup taruk asina pongdoragli Makatarakpada mafam kayada WAF Amendment Act 2015 yaningdaba pongdoktuna khongjang changsinkhre lamdam asida lairiba Muslim singna khundaba mafam singda WAF Amendment Act 2015 mayokta khongjang leptana changsinnari ngarangsu WAF Amendment Act 2015 yaningdaba pongdoktuna makami Jamiatul Ulama Bora Yangbina sinduna Bisnupur District ki Kumbi SC ki manung chanba Bora Yangbi da wakat khongchat chatkre khongchat aduda BJP down WAF Amendment Act 2015 yaningde WAF property aighoigini haiba kholau kayasu lauki loinana khongchat aduda reject WAF bill protection Muslim right haimana chingba thaba play card singchu painaki wakat khongchat aduda saruk yakhiba Ses Ali Ari Bamna pongdokibada central government asi democracy gi value kangchin nadaba democracy bu khongoinaba amadi miyamgi mayokta leiba lebakni haiki khongchat aduda Bora Yangbi da leiba CSO sing Merapaibi sing yauna maikai adomgi miyoi lising ani romna saruk yaduna pangthoki nakal amaromda WAF Amendment Act 2015 yaningdaba phongdoktuna pangong Muslim na sinduna pangong makhongdagi hauduna Khetrigaw gi akoiba mafam singda khongchat ama chatkre khongchat aduda Khetrigaw kendra da lairiba Maitei pangal singna saruk yakhi chorangna miyoi lising ama henbana saruk yakhiba khongjang sing adugi manungdagi Maulavi Okil Ahmad Kauba miyoi amana hai WAF Amendment Act 2015 asi Musalman singi mayokta leiba ek amani masigi ek asina tamna Musalman singbu awaba pigedaba ek amani ek asibu Bharat Sarkarna repeal tawbiyu haiki masigi ek asi repeal tawbinaba aikoi pumbana ek asigi mayokta leiduna taksin minasi haiki Raukul Ahmadna makhatana phongdokibada
Hai Khetigau Kendragi MLA Sek Nurul Hasan na ek asigi mayokta Supreme Court of India da challenge tawkani haina phongdok pirakpa yamna nungaijai Kendra asigi mihut amani haibada matik chaba khaktan natana Manipur da leiriba maitai pangal singi marakta achangba misakni mahak praja singi ihul khangna ek asigi mayokta leiduna Supreme Court da challenge tawgodoriba asida mayam punna mateng pangminasi haiki Koncha khulda kuki singna chathakiba crime sing adugi achumba phangri phawa naga singna tumina yengduna leiroi haina naga lup singna phongdoragli tha asigi hokiba manga da lemakhong army cantonment manak nakna leiriba koncha khulda leilon khuldagi masing yamlaba miyo singna landarakpa amadi tha asimaki hokiba tang ahumda kajanga khul balpapung khuldagi volunteer singna yum kaya mai thadokibagi thawongbo United Naga Council UNC amasung ansum NWU hariba nagagi lupsing asina akan mamongda yaningdaba phongdorali ngasi UNC gi president NG Lohor ansam gi president TH Angte Sang Maring amasung NWU gi president CH Priscilla Thiumaina punna kuyekpiduna thadorokiba UNC gi chirol amana haribadi Koncha khulgi chief amasung chairman yauna khunja kaya tamthina phuduna chathakiba thong adu yamna tamthiba crime amani thong adumak nagagi lupsingna hakjin lawi public curfew thambaga loinana security force ki mamangda kanglup amagi miyosingna ka henba thabak sing chatharakpa adu government authority gi mathakta wahang kaya hangloidabagi maram leite hairi amoromda Kajanga khulda yum kaya mai thakiba asisu yamna tamthiba thongni adubu thodok sing asida kuki jo Intellectual Council na aranba semdok sadokpa wafam sing phongdoragliba asisu angakpani thong sing asi hakchinna lobaga loinana sil langduna chathabani asiguma crime toriba sing asigi achumba phangdriba phawba naga singna tumina yengduna leiroi hairi Makha tarakpa yamna maruoiba paw amada rabies na naba hui thengnarabadi paw pibiu rabies sandorakpadagi Churachandpurgi Jogbeng sil toksinkhre Manipurda numit kharani asida hoina sikpagi case mafam kharada wangkalakpana makha tana rabies laina dagi ngakthoknaba rabies laina na naba hui thengnarabadi veterinary department ki helpline number 1962 da paw pibiu haina MVU marigi voluntary officer Dr Prince Ngathemna phondorali Ngarang Wangkai Ketel Asangbida Leiba Naharol Sintha Kanglupna Sinduna Wangkai Ketel Asangbi Multi-Purpose Hall da Pangthokpa Nomagi Oiba Anti-Rabies Vaccine Program da Wafam Masi Phongdoladuna Mhangna Hai Rabies Hairiba Laina Asi Viral Disease Oibana Vaccination Matam Chana Tahobagi Tangai Fadaba Lei Laina Asi Rabies Naraba Hui Natraga Hodongna Sikpa Natraga Khotpadagi Mioibada Sandokpani Laina Asi Sandoktanaba Khwaidagi Ahanba Amasung Maru Oiba Khongthangdi Yumda Lainariba Hui Hodong Singda Matam Chana Vaccine Kapthokpani Karigumba Rabies Naraba Yai Haina Singnaba Hui Hodongna Singbana Sing Sikhiba Natraga Khotkiba Yaurabadi Mafam Maduda Ising Amadi Sapona Ningthina Samthoklaba Matungda Manak Nakpada Leiba Ana Laying Sangda Chatuna Hidak Kapthok Pigadabani Amaromda Churachandpur District Rabies Sandorakpadagi District Asida Leiba New Bhaujeng Khulda Ngakpigani Jogbeng Khulda Huina Sikpadagi Mioi Ahum Sikhibaga Loinana District Administration na hariba khul asi sil toksinkhre hari authority na hariba mafam asi containment zone ni haina laukthoktura khul asida hui yonba thingkibaga loinana yumda changduna surveillance amadi emergency vaccination drive chathaba hokre hari Makha tarakpada National Highway Anigi Senapati District ta ain kaina sajilamba dukan sing thugaiduna manghankhre hairi National Highway number 2 Imphal Dimapur lambi Senapati District ki Rikhamai Taphou amadi Taphou Lianggarnai dagi Bishal Mal Junction fawbada leiba drainage amasung culvert ki mathakta ain kaina sajilamba dukan yauna structure sing Eviction tawkibaga loinana drive ama Senapati District Administration ngarangdagi hoduna ngasi fawba chathakiba eviction drive adu National Highway 2 gi nakyatagi meter 10 gi manungda ain kaina sajilamba structure sing maru oina yum boundary fencing wall pochai thampham sing ni hairi chathakiba eviction drive adu da punna lambi nakalda sajilamba toilet kun ok makon ahum yengon ani yauki hairi Hariba eviction drive asi subdivisional magistrate Senapati na official oiba order ama thokduna
Senapati District ki Administration na Karong Senapati Town Committee, Naga People's Organization, Senapati District Students Association, Senapati District Police Personnel, NSIDCL gi official sing amadi khul sing gi mihut singa kusam na duna ngarang dagi hoduna ngasi fawba sathari hari District Administration Senapati na makata na Senapati District ki miyamda appeal tawraduna hai National Highway 2 amadi Senapati Turel gi mathakta ain kaina sajiliba structure sing masa na mangjong na sidok na ba khangan kiba laikre hari Kobru ipa kurumba amadi thorom pangthokpada ayetpa pibigenu hairakli Maitegi Senglaba Laifamlen Kobru da Chatuna Lai Kurumba Amadi Laigi Thoram Sing Pangthokpada Ayat Apan Pibiganu Haina Taksilladuna Delhi da Laiba Maitai Coordinating Committee na Prime Minister Union Home Minister Amadi Manipurgi Governor da Memorandum Pisinduna Taksin Kre Hari Hiramasigi Matangda Delhi Maitai Coordinating Committee gi Spokesperson Hijam Heramanina Hai Kobru Kansi Haiba Kolauga Loinana Tha Azigi Tarukta Delhi gi Jantar Mantar da Wakat Mifam Chathaki Masigi Makha Tarakpa Oina Senglaba Laifamlen Kobru da Chatnaba Registration Taurakpa Matamda Kanagumba Amatana Ayat Apan Pibiganu Isagi Lamda Isagi Senglaba Laifamlen da Chatuna Lai Kurumba Amadi Mafam Adubu Ngak Senduna Thambada Kanagumba Amatana Yatfam Thokte Kobru Kaba Matamda Thorakpa Afa Fatagi Tekchak Pumba Union Home Minister Amit Sahana Pugadaba ni Hairakli Makha tarakpada Churachandpur gi Lamlai Court amadi Nanol village tagi khulai kaya fagat kre Security Force ki kangbuna ngarang Churachandpur district ki police station gi manung chanba Thangjil Hills ka thangnaba Lalam Court village amadi Nalon village ki mafam singda search operation chathaba matamda lotchin duna thamlamba khulai kaya fagat pa ngamle hairi Police ki pauna hai fagalaba khulai sing adudi AK47 ama AK47 ki magazine ama tara nitoi bor SBL gun ama magazine ga konaba .303 rifle ama foot nipal sangba rocket ani foot manga sangba rocket ahum tactical helmet ani traintoi bar ammunition ball ama cover plate yaudaba BP jacket manga Country-made hand grenade ama country-made mortar bomb manga AK47 gi live round mari AK empty case taruk SLR empty case ahum .303 gi live round ani .303 gi empty case mari wireless set ama leather pons ama tobacco gram chaniga konana fagatle hairi Makha tarakpada tongan ba mafam ahum dagi san kun mangkhre san khara amana nomaina palaga halakle hairi Haukiba March thadagi April taruk phawbagi manungda Manipurgi tongan ba mafam sing haibadi Bishnupur district gi Phubala da san taruk Sunu Sipai da san nipan Naran Chaina da san taruk thadokibadagi ngasi phawba halaktre aduga san kharana nongmai maruna palaga halakle hairi pawse sina phangba pawgi matung inna Phubala gi oina san sing sajik chafam sanjabung asi sangai lokta oi aduga Sunu Sipai gi na lang jangman bi aduga Naran Chaina gina Khoiren tak Irumbi Turel hariba mafam sing asida oi adubu hariba chanjabung sing asida thadokiba san kun ngasi phawba halakdre aduga san kharana nongmai maruna palaga yamna wana halakle hari Phubala gi oina mangkiba san sing adugi mapu singdi Laisram thoiba hariba asigi sanbi angangba ama Moirangthem Kengoi gi wauthaunawa san hatam ama K Suraj Singha gi anguba Utmachuga langba sanbi ama samjet chapam Rameswar gi san amubi ama Namairapum Kunjabi gi san hatam ama Moirangthem Devadatta gi sanbi amuba ama punna san taruk asi April anidagi mangkibadagi ngasi fawwa halaktabani adubu mangkiba sansing asigi manungda masa chenbi san macha yawba adu nomai maruna palaga halakibani hairi Makha tarakpada Yaripok-tagi Nongpok Kaithel Mambi Phawbagi lambi sembidabadagi ngasi ahing nongyai-dagi lambi pari ngasi pung nipal toten shutdown lauthokre Imphal East District ki Andro AC gi manung chanba Yaripok Ajak Galai-dagi Nongpok Kaithel Mambi Phawbagi lambi asi sembidabadagi ngarang ahing nongyai-dagi lambi pari ngasi pung nipal gi total shutdown lauthokre Yaripok Yambiam Nongpok Ningthau Panthoibi Laibungda ngarang pangthokpa pawgi mifamda
Wafam asi Yaripok tu Nongpok Kaithel Manbi Road Development Organization ki co-convener Prem Kumar Lokrak Pamna Phondokibane Mahana Makatana Phondokibada Tha asigi Anida Miyamgi Oiba Mifam Ama Pangthokduna Lambi asida heavy vehicle sing chatpada athingba thambaga loinana numit mangani gi manungda mari lenaba singna koilas thaduna semjinbiu haina haijakiba laikhre Rabies laina asi viral disease oibana vaccine matam chana tahobagi tangai fadaba lei haina Dr. Prince na fondorakle Rabies laina na naba hui thengnarabadi natraga masiga mari lainaba emergency case sing lairabadi veterinary department gi helpline number 1962 da pau PBU haina MVU 4 gi veterinary officer Dr. Prince nga themna phondokre wangkai kethel asang bida leiba naharol sintha kanglupna sinba Wangkai Kaithel Asangbi multi-purpose hall pangthokpa nomagi oiba anti-rabies vaccine kemta wafam asi phongdokladuna mahangna makatana phongdokkibada rabies hairiba laina asi viral disease oibana vaccination matam chana tahobagi tangai fadaba laina asi rabies naraba hui natraga hawdongna chikpa natraga khotpadagi mioibada chandokpani laina asi chandoktanaba khwaidagi maru oiba amasung ahanba khongthangdi yumda lainariba hui hawdongsing matam chana vaccine kapthokpani hairi karigumba rabies naramba yai haina jingnaba hui hawdongsingna chikkiba natraga khotkiba yaurabadi mafam adu ising amasung sapona ningthina chamthoklaba matung manak nakpada leiba ana layengchang singda chatuna hidak kapthokpiu haina phongdokli